Mahakuba Melagi Amot Akai Senbada Numit 15 Changani Hairi Mamang Thagi 12 Hauduna Numit 15 Chupna Uttar Pradesh ki Prayagraj Pangthokhiba Mahakuba Melada Miyoi Crore 63 Saruk Yaduna Malemda Khwaidiki Chawba Lining Laisongi Kumai Ohinkraba Matung Mela ase Loishinkibada UP gi Prayagraj Yengaideba Pibamda Lehobuga Loyana Mafam Adugi Amot Akai Sengdokpada Numit 15 Changani Haina Agency ki Pau Amra Phongdokre Hairi Pau Aduna Makha Tabada Mela Pangthoklingai Manungdagi Hauna Prayagraj District Miyamna Kumba Melagi Damak Prayagraj ki lam koibagam panglakta lakpa tokpinaba amadi mafam adugi miyam khangba ngambagi pangal loisilakle haina phongdokhiba leikre su hairi Hairiba Mela aduda BJP ne luchingba center laingakna chawna advertisement tawduna pangthoklaba kumai aduna miyoi kayagi punsida ayetpa pikre haibabo mayek sengna khangba ngamkhre su hairi pau asina makha tabada Mahakuba Melagi miyamna Prayagraj gi hanaikraba matungda mafam asida mosilamba amadi Mela asigidama khudaki oina sizinakhiba ten amasung toilesing asina hena dum khudungchadaba mayokna halle hairi Mela adugi Amot Akai adu loktoklaga karama mafamda paishinduna thamgadawribano amasung hariba mafam aduda namak paishinduna thamgadawribra haibasisu Achawbu wahang oirakpaga loinana hauzik miyoi kayana Amot Akai sing adu khomjinduna mai thaba hawlakpa aduna air pollution chawna tholapkadra haibagi mipaibasu poknakhre hairi